Nakalammaromda Khundrakpam Assembly Constituency ki MLA TH LOKESHOR na MP Bimol Akoisanggi yumda pangtokiba PAOGEE MEEPHAM aduda Center gi BJP lengak na MP Amana Masagi Kendra Da Changba Athingba Leihanba Haibashi Khwaidagi Laibak Thibani President's Rule thamlingai manung asida IDP singbu masa masagi yumda hanjinaba wafam phongdorakpa asi Center gi khut yawi masigi mathakta Haubadagi irang asibu pumnamak khangliba officer amadi Viraket Singh bu sintokchuna Manipurgi kader nataba nafam Singh paihanaba silakpa asina takpadi Manipur bu thugainaba tasengna sille habadu khanghanbani Manipurgi maramda karisu khangdriba kader aduna achoba fam Singh paijuna miyamgi damak thavak torokpada matam thengtha hangani Manipur bu kannaba honabagi mahutta training tawbugumna thavak tawhanba thawongbu akanma maongda yaningdaba phongdoki Eastern Leibak Kendra IS official ang juri tawdana ngarang na madara D1 dagi khangaba Manipur punam karai da kai do loi khangaba chief secretary me hobi chi ngarang get 15 silena chi am ki pura adu ju khoi Kendra na ta ko Arunachal Goa adiki Mizoram amosi inentri da Kendra oiba 1991 ki 96 khangge adu na tawba mana am phada lai hara adu di Mana mo Manipuri meron na kanga no hana matanag sayi kaya tha kaya jang duriya ako isibu mayang wi training da wal hoki khana ra chana marak se bo mayang ge matuki mayang training da mo hom ora brahma Manipur se siden ngana kai lege sta hoki har ba sibu la mit mi khangi tawle tanda sida baron makel chumang khadra ba mi ma thajala ka kana no koi wari sada lo shana du se mi pong ko de English khangora mi pong ko de Hindi khangora ba koi Manipur sibo adada sillaba timing sida mo hoki ta koi ge president hoki ta ina ge ko ni sida sillai hina tak pa sidi koi de ge issue se senda ta chala re BJP government na BJP party na Manipur se command na thudi se ha bi nesar ma laba malaysia na hai ni se